Hi everyone and welcome back to my channel. Mayam ngasidi unboxing tawagi video ma hapsarake. Aina Amazon dagi softbox ama kakpane Amazon dagi ando kamai tawuna habito hojik kutsarage. Mayam aina habiba softbox to Godox kine to sijine Amazon dagi kakpane ando masih hojik unboxing tawjarage masak siang hafet to masih aina unboxing tawrije karigino hay matamda netagi pochai kak aga koi yumda harau harau yaura kanda sugumbaje lauthoga phakairaga yengkanda koi usiat ka yaurumba kari plastic kumba hapsilakpa adu mayam yaune aduna aisu memory oinaba aina sum namjabane unboxing video je habye kakhalage Moi je yamnan pack tawe to mana yamnan tawe Amazon ngakni thari je yengiro aduga sigi moi sidaida si manappaga sidaida enjoy your gift from Ravikanta na thabire ini music noktoge sirang noktoge yang section HP mu ije Godox ini Godox kiware si mathakki amubajina makhum wow manunggi jaga bong kati sapin ga dum mane ai gidi laibok fadana sije usiat waset makti yarok tre adum ai ne kakibado aduna dum yaure masi sijinaraga ai heng photo mayama kapthar kadoine ado sije photo kapthar pagido amuk shot tawjarage ngasi gidi matang asida loisinjarage mathanggi episode ta amuk thangnarasi thank you all.